yam thina lu bujani ta sengna hai taragadi hojik social media da Facebook ta maruina ko akhoi Sushmita Sen Manipur gi miyam da makut hairamaga satpagi video ma aduda akhoi gi Manipur gi sinau singi marak tagi ama khakna hai tare kana ma khakna hanubi kana tawdani amna phajada ba amna tabada nungai ta luzada ba mawong da lawbagi video ma viral or padu myam ubirangani aisu thengna jai ko aina haijaning badi akhoi gi Manipur gi sinau sing se hoi ngakta ngausina bagi ona tawbadi orangani magi dusu ko ta sengna mak Sushmita Sen bu kana tawbagi mawong da di oramoi adui taraga su akhoi sinau sing se gyan ta da ba ma he marak mak te yawre ma sita sengna nungai jade ba akhoi gi Manipur sarkar na adagi akhoi gi darobat naurem hoina adu wana hotna jaraga akhoi gi prithvi gi kasin koya thungna masak khangni riba Miss Universe amabu akhoi gi celebrity amabu Manipur gi sangai festival de invite to ribi maram se mayam nadi mai masak tu yeng na bani mai masak to akhoi Manipur miyam si uhan na bani kana khalam ba yai ba hoi adu su chumam ba yai adu dagi hen na maru eba pot se kari no habe se akhoi si naw singi marak sing da khang da ba khay yaw ba ma le ba ma invite to ribi maram si kari no ha ma tam da la am ba se sina maram ora kanda tongan ton ba country kaya da prithvi ki tongan ton ba country kaya da magi follower millions of followers lai se si sing sina khang doi ne ba magi social media account ma da insta da hai fetang sangai festival gi maram da hai fetang share to matam da o hai riba festival se Manipur da ni Manipur hai ba mafam am lai hai ba se adu maina directly or indirectly masak tak doi ne ba miyam sina khang doi ne ba adugi poto gyan tabi ba masange na khale akhoi sinau singi marakta hoi am manadi hojikti yamna saukhale wakhalon si yamna advance oire na khanje ai Manipur gi sinau sing ko adubu marak makta sumaina khale yor pase masi yamna nungaiti aduga public platform da tholak pai di social media yo thorok pase wakhalon do madu yam nungaiti ta sengna hai masak phajaba gi hai taraga di khoi Manipur gi actor actress sing Manipur gi lairiba artist sing aduki mati masak phajai talented so dum oi ko adubu moina reach out to base akhoi maruena Manipur manung da oina ayam banu oi ko aduga moigi reach out to base moina akhoi internationally moigi follower ke kasi amna leibadu oi da bani na moina masak takpa duga sumaina Miss Universe Sushmita Sen guma mana masak takpa ga si yam thina khena ba lakane ba ko akhoi local gi actor actress adagi leiriba celebrity sing natraga artist sing moi sing bu so dum pukning thogot pase ai gi dum always dum thogot pagi pukning thoganing bagi wakhalonum cheli ko akhoi local gi kanu sing si artist sing su moi jo saukhachana ba adagi hena kanu tawna ba ina adugi wakhalon di cheli in the same time akhoi gi moina tawbaga akhoi gi ngasai gi Miss Universe ama natraga Sushmita Sen guma worldwide acclaim to ba ko aduguma misa mana tawbaga si khena rakane ba aduna marum orakani sarkar oirakandani sarkar na adagi den kenona darobat hoina hotna rakanda moi se pura ise aduga onet taina bada seran turan maina marak ta kano to base masi yamna ta sengna nungai jade akhoi atopam su matang se pusalaga hai Manipur masak takoi matang se akhoi Manipur gi sports person sing akhoi dum pukning thogatrane crores of rupees pieba akhoi gi Manipur da ayuk nungdil nungdang khangdena akhoi thabak tawri ba mi mayam gi tolop pi bangam da taraga su haidi condition ya da drin covid ki matam de het example man haijage ba doctor mayam ma nurse mayam ma tha khara tolop phangi de ba ko covid ki matam da kai gino ha patam da Manipur as a whole struggle to face oi banin adu kanam te saudi condition nen khandoi ba to to matam da akhoi gi mirabai na magi medal lor pa to olympic ta medal lor pa matam da mangoda crore khara sarkar na lauthoi madu kanam te saudi ba mana halaga khoi Manipur chak tha doribra natraga mana halaga Manipur miyam gi kai haitare awana myam se kan doribra ne kanam te question to diba tawdri se kari gino ha matam da magi role se tongal leba akhoi myam tolok matam khara phangde su ko na dum phangakani ko amai khali ni aduga to hairi ba misak sina di sports person sina di Manipur akhoi Manipur gi ma pallana India gi ma pallana masak tak pa misa mu oyena mangon de hena maru oiba se importance bira kanda khoi myam sangaga encourage tawri ne ba adumai tawdana sumaina Sushmita Sen gumba ma natraga akhoi gi miyam na prithvi gi tonga ton ba mafam da leiba miyam na masak khangna ba misa ma la aga Manipur da akhoi gi sangai festival yawbira ba se akhoi miyam gi damakta di ta sengna in terms of Manipur masak takpa ko madugi angle gi yang matam da de adukmati maru oina khalle ba masi gumba se akhoi sin naw sing gyang tamina bam sangi ko akhoi sumaina marang khangdana ngaktang gi ngopsinari ne tawra kanda akhoi gi Sushmita Sen gi mana kongsi yore khale se somehow haidi khudam oina har kanda darobar na magi kano da PS da share to boy aina usi uram da ka da darobat ai su kano da friend oibani na mana share to podu usai khoi gi ngasai Sushmita Sen la amaga ngasai usi ki hairi ba video de ko mari le na mana ko hei khara noi ta ba hai ba do adu
खुदम ओइना हारकन दारोबाट न शेयर तौबसु आइदी मदुगी पोतु दारोबाट के अकाउंट दे कक्थर हनिंगी करिगिनो हाय मतमदा अखोगी अतोप दारोबाट की दी असनाकंदा बॉलीवुड की ओइबे नत्रगा अतोप अतोप मागी लिंक अदुम लेजबनीना हाइबे अकाउंट दुदा कई खरी इबदो ए करी हाइरी नो नाइन हाइफेट हंगे खलसेबा दारोबाट न करियेना खुमदोइनो बिंगोंदा ए नंगसे हनुबी हाइरिने हाइरुगद्रा हाइदी हाइरुबा अदुकी मतिक इकाइनिंगाय ओइबा खोगी हाइतारेको अदुम पोसा अमु ओइ दारोबाट न नुवाइतदना शेयर तौजरिनी अदो आइगोदे इवन दारोबाट की दुसु खथत हनिंगी को कईगिनो हाइगद मीना खंगा कांदादी खोइना दारोबाट नसु खुंबम लैरो ममाइ ngangkhatgadaba खोगी को ब्लस तौगदबा दुगुम पोषक तुम ओएबा दारोबाट के देसु कक्थर हनिंगी तसेंग हाइतारगदी होय नुवाइतबदुगी मैम खंगे खुजे अदगी देन सरकार ने एक्शन लौखटगदबा लेतारगसु अदुम लौखटफम तोप लौखचरकनी पर्सनल ओइन दुम हाइबियो अदुने अदुगा सिल नाउ सिंग सुमाइ तौबसिदि याम नुवाइते सुमाइ तौरैसे खोय मणिपुर से खजिक्तंग माइदी खुमांग चावसिनबाना खोय मैम संग्र होटनरिनी आइगी वखलोंददि को अदि सरकार की साइट ओबे अदि इंडिविजुअल्स दारोबाट होयगुंबा अदि अतैतिसु लेरिको सि वटनरिंगैसे सुमाइने हेता फरक ताजन बसे मसि तौबिगनु को मसिनी याम नुवाइतबदि वीडियो से समझबने मैम शेयर तौमिनसे